Manipur ke hanba neuro patients ke amatangairaba specialized hospital neuro emergency trauma net multi speciality hospital singjai mathak tongtham likai da handuk chare hospital asna maruina BP stroke brain tumor lambi ki khudong thiba spinal disc prolapse spinal tumor amadi migraine chingba layengli hospital asida neuro ki layeng bar changba afaba makhal ki khusu khulai amadi machine marang kai de lei masina kokal mari lenaba tongan tonba makhal ki anaba sing ningthina layengli lamdam masida neurosurgeon yamna tangariba maramna chingamadi arapa mafumdagi lakpa anabasi neurosurgeon unanaba honabada awaba kya mayongdari masida sunatna matam tintana anaba layenguna maram oraga kudong thiba kya su mayongdari masi punamakdagi kharado orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leituna anaba sing layengli hospital asida ataba mamalda layeng batanatana OPD general amadi ICU beds operation medicine x-ray amadi lab ka mai lena basnasu ataba mamalda phangalli ngasi magdenshin biro amadi kudong saba singa silobiyo hena kubam road gidamak hospital asigi telephone number 7005534166 natraga 8974572154 da pau phabirak yagani Kurumjari, ELITETV ki test of cartoon ki mahaw meng tabiri usu ham taramok ceri mero dengan sin fala fonga pau state sing cartoon sing da cartoonish na kari hanyu liba kari fungong liba kari wakal khalang liba do miam sanong tham jage ham lok jage sangai express ki onthok pani da isda onthok pani da ba cartoon jeng view yam phajaba cartoon ni notice samag thu om bane office de da miam je kana re office miam je office thabak to ba employee miam je kana ra pum tam ni ada kamai tharam ge da notice de irami kamai iram ge da office ki toilet phatre Gandhana Pambang Amdre, Kanagumba staff ki Mioshina, Yong Chak Chabi Ninglabadi, Tang Janimiki Nimdanga Chabi, Nazixi, Yong Sak Pantani, Adi Baza, the act of home Nama Pundal Patsama, the Horaga, Karamaru Tonga Cham and Kachani, Chahum, the Chahum, the Apazare, Chamri, Yoganam Pazam, Amsulary, Yong Chak, Hecta, Morerum the Pusalak, Mayama, Topa, the Gi, Koimarum the Gilak Pusiauri, Mayam Yong Changa Tau, when Yong Saksi, Pam the Lake, Mayam, the act, click in a relay, Ratsasaluraga, Maduki Torpa Ganda, the Opista, Sagi, Galingimatam, the Donna Bazanita. I am Donna with the Magi Manam Zedi, Mahan Baya Potato, Padalam Sars, Yong Sak Savasi, Manganaba, Hoichini, Jara, Paika, Heba, Karitorga, Paika, Mayam, Sam, Haining, do Yadi, my say. Pora khulak lerak tak di lekai pala laga chat pani adai tani adai dang sai office karak office ha yes yong chak sa ga da talli he ai ne yong chak si am pam na ga su ma gi tholak pa output si di dum phajabani na mayam se dum ko ngong ba haina da ba kang mu da dim jaw bani mai output si aduna ma da da ai ga BBS na ka nok su noning ba chum sum bani yam pha ba nungai ba wai lei phatana charaga ko gi mapan gi international jabada international gi airport Tadarambugi download Torumbagi, Matuda Minam, the Kari, Madam Noni, and Mayam, Tina, Hungary, home, Noning, Mayam, Sulabani, and Pazabachisu, Noxu Noning Ba, Dumba Cartonina Tamzage, Padam the Rashna Koi, Sanarabaki, Louis de Nas, and Louis de Nas, young view, a Hanamane, the police officer of the West Hanabaneza. Nasagi, a Hanzina Haiba, a Hanzida police officers and Habaneva. Nutigi Pupiali Sidi Kurana, quit Tori, a Hanzin Harapani. Array battalion Makai Pullaga Yaladi, Nomada, District among the Yanganidana, and I have some from the Koyimi Toroga, the Popia Batale, Patana Salaga, Battalion Salamatamang, and Apasating, and Tony Matati Captani, Aduga Kogi, Lebak, how the soak the Bamayama, Tony, and the Toromam do Tawangam de, Richanga Sanga, Komi, and Kajam, the Changbra. Patana Changa, Patana, see the satellite mapping Dorga, Kadai, lady, see drone, Patana Yang to Uganda. Madu Kaptaba, Natragana, Koi Changa, Patania, Telephone, Atali Masjid, Adu the Ekatram, Mataramadayale, Arekampu district key, Ukul district key, Jampu district key, Farzol district key, Hangli, Kenata, Wimota, Patana, Sededa pinning him, Moses to me, Patana Chalakanda, Operation Popi, Hanito Giraka, Itoki, Torokana, Pakta, and a hectare district, priority basis, the high Tarego, Masina Kampu district in Numitara, left and have you.
amuk changurani amuk tholakani amuk chani maduna paisa ju tingni matam ju mangni fadana timsi matak jaba khulai paibiro kuki akoigi narco terrorist drug ki narco terrorist mayam ju leramba yai kargi toramba yai aduna sai khulai fadana full swing changaga changkhelaga maduda thola su attack tora su madu defend to yana ba ngak thokna ba khusu khulai fadana pubiro drone dei kaptha ba yaga na kaptha biro haibidi idak nok du kaptha ba yabra maduna to ngater ga pit ekatra manga da tharamba pupi yanthatle adu chang ahum thare na thokpuji kya pamakta badunida cartoon sinasu adani haijine aduna ngasa haijine bungo leiruba battalion myam ji full singa changa to di no da district am di loini na yam phajaba sisu wan tholai ba cartoon era thamjage mathang da leisna khoi pongna phomgi balo he aduni balo is di yengbiu mai roi sina khoi gi lai de khuram jabane prabhu महादेव दाई तारीने लॉर्ड कृष्ण सु अबियाय सिदे खोइगी प्रभु परीक्षा से पास तो होन बियु हाने इबने माना हाइजबने बको मान इरिसे कार्टून सिदा आदा मसाई लाइसना कमाई खुमकेना मसी अंगांग सी शिवरात्रि गान ngai lungai ni valentine so adum yawi yungo iram dadi upai leite ajik se adum lai se dingna ba adum passing atong anton ba lai pham sing chatlaga khoiram ba me ama tabi isor du thaja de habna tab adubu luribo wahang di khoi isor na exam na mana ka awar kan da di khoi power ge pisal laga kolong je mata iwa kai di ge i roi ba na pabam changi ana chahi ma tammi bani aduna nungti khara 365 da hoi manipur di irang khara lei badi na 365 da 200 days ga lai tabam gadra uja lak tabagi mu yauni kumai phiong gi mu launi ban blockade ki mu yauni mayam se aduna khoi festival yami khoi 36 tribe leibani na mai magi festival sing state holiday lobyu haidana mayam se mathang launa raktana adigi kai dokre ningo hoi loina mukti thabudi leitri adigi leiba mayam sing asini aduna khoi mahitam se khara di wat pani aduna saida prabhu parikha se pass to honbe na khoram jabne da ana sai prabhu sine ishor sine haragoni masi ngang si शिवरात्रि गांगाई लुंगाई नि valentine so dum yawi yungo iram dadi upai leite hana laisna lautharpagi yam phajaba adumba wan thok leba cartoon ne thamjage ronga sidi makhaji hoilan paudi phongdre aduna mathang leisna khoi naron tholang gi hawa do leirang do hadni hawa do leirang do da oja sing wari sana bane sai du khache mari leinare ada exam thabul loibaga mairoi singna isai thaduna jagoi sajil lamle ana mana khabar je paraga haibne da amasina mamana basine kamai khumake oh one nimita masa hana result khangjabadagi nungaiba phongdokpo oiramgani na yam nungai taba khoi wabgai gi thoki ba thodok cham nungai taba thodok ni manipur ki puari da admaina tawba answer script loroga segai ba mai thaba emrikat mai thadok pai si laibuk thibani ara moi na mukta ji toana de samna su senaba sing serak pi hoina tawri ada moi na mukta toana mu sin gadara kari tawdage adudi council la kari script loroga dage di lobota abni aduna nungai taba aduna first day da result out bagi mongla adani ada exam thablo baga mairoi singna isai thaduna jagoi sajil lamle ana haina khabar da i mong ne ada amina aho one mitta masana result khangjabadagi nungai bu phongdokpo oiramgani haidana yamna phajaba sisu cartoon ne thamjage mathang da leisna khoi people's chronicle gini people's chronicle gi thursday theater is na thursday theater is the yeng view mai doge da mana haibne listen tawne everybody is demanding lands people ngode musi mai land adu land cookie land ada land mai ama tawnari which the government does not allow hoji chakar ni kasu yaro da but we can now demand Singapore Switzerland which the government already promised aduna akoi yaro damnina akoi Singapore gumba Switzerland gumba tar simaramdi sakar haible Manipur se akoi Singapore on thoni Switzerland on thoni koi kai chen da koi che mache na mu da loi kai na haina phongdok kyo myam legre ana koi gi haji leiba chief minister su ji thabak tawni pangthoni hengdi ga horani ba thabak yam tawi da prajana bambaduni of course toning bani myam lerangani koi myam na haira ba koi gi Anil Kapoor gi nayak ki mong dura kai na haina ba malisu tan da ba fai ani am kupna magi advisory leiro myam tanara kanda thabak tawduni aduga magi council minister magi full strength ajul leitri leiba manga haji deputy cm ani aruga minister ani lobusu mur gi portfolio yenthokri ana khoi ministerial bat tare dam wali try thoi legedabani na kana boira kedege si dungai batabni aduna ni haise khudimang na ko demand tawe kali len piu na do sagar ne piro ya ko ne demand tawe we can now demand Singapore Switzerland which
the government already promised government high level Manipur Singapore thokpani thokani Manipur Switzerland thokani Singapore Switzerland demand torasiana yam phajaba the banto level cartoon ni adana Switzerland PUIC yamna luna na leibaduni luna na len by FZ khwaidagi maru ebaduni ana masi yamna maru eba aduga phajaba cartoon en hamjage ngasi de dum ELITETV gi taste of cartoon ni mahau matanga solution jare meng tabiri sing bo mo kana khurum jabolo na kainene bethani jari pinibiris Neuro patients get matangairaba specialized hospital, Neuro Emergency Trauma Net Multi Speciality Hospital, Singjamai Matag Tongthamlikai da handuk chare. Hospital asna maruina BP stroke, brain tumor, lamiki kudong tiba, spinal disc prolapse, spinal tumor amadi, migraine chingba layengli. Hospital asida neuro gi layeng berchangba afabo makalgi kusu kulai amadi machine marang kaide lay. Machina kokal mari lenaba tongan ba makalgi anaba sing ningtina layengli. Lamdam masida neurosurgeon yamna tangari maramna chingmadi arapa mafumdagi lakpa anabasi neurosurgeon unanaba honabada awaba kya mayongdari masida sunatna matam thintana anaba lainguna maram oraga kudong thiba kya sumayongdari masi punamakdagi kharadu orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leiduna anaba sing layingli hospital asida ataba mamalda laying matanatana OPD general amadi ICU beds operation medicine x-ray amadi lab kamai na bas nasu ataba mamalda phangalli ngasi magrension biro amadi kudong saba singa silobi ho hena kubang road gidamak hospital asigi telephone number 700553416 natraga 8974572154 da pau phabirak yagani